Miyoi kuzo khadana hingsagi thawong kaya chathaduna Manipur machet tana thugainaba lalong chatharakliba ase kaidongnungda mai pakpa ngamloi haina nungbai asigi MLA Dinganglung Gangmei na phongdokhrei MPSC na loba Manipur Civil Services Combined Competitive Examination English ngani kunithoi da mai paklaklaba Jelyangrung furup ke miyoi nipa ngase Jelyangrung gi CSO singna babuparada leiba nungba asigi MLA Dinganglung Gangmei gi official quarter da pangthokiba taram okpagi thorum amada wafam say mahakna phongdokhibani mangna makata na hai mi khudingmak lingakta penba pendaba legani adubu pende haiduna khutta khulai hekta paiduna logi wangwada thabak tawgani haibuki wakhal asimadi thadokpiyu ngai hakki khantha hodaba ihul amada khulai paiduragasu matam leiringaida khulai thadokduna table talk lomda oina changsinminase Laibak Tibeti Lamdam Asigi Naha Khara Khutlai Paiduna anti-social oiba mawongda hingsagi maikairomda changsilakpa ase yamna nungnangningai oi anti-state anti-social oiba thabakna kanagisu kanaba purakloi aronba natraga aphongba safu kayana Manipur thugaina bahotnarabasu pumnamak aremba tagani maramde Manipur thugaiba pamliba mi masingde khara khajik kaktani aduga Manipur nungsijaba Manipur gi apunba saktam kaihandana thamba pamjaba mi masingde aduki matik yame longakna chatliba miyamase lo thugaiba pamba miyoi khuzo kharana hekta maithiba piba oitokloi kana gumbana tongning pa pangtauta taunariba se law enforcement agency singna kupsen senari haibase kaubigano khudakta karisu tawrakta bada yai adubu tungda logi matung inna tofom thokpa thabak sing nongma soidana tawrakani haibase su kaubigano palibalenga asina lamdamasida tangdulekta ba hanjulakna ba hotnariba sida miyamna support tobiyu hingsagi lambi thadoktuna wari sanaraga warushen puraktuna mahosagi ingchekpa Manipur ado amukhanna puraklasi haina mahakna haiki penba natra grievances demand loina leiba ngaktani adubu there are certain people who are picking up arms and taking the law into their own hands akoi anti-state anti-human anti-social ki thabak tawbase akoi Manipur state ki damak lebak yam thibani adubu mokoina tawriba singsina akoi Manipur kaige tawba khotpa mokoina ningiba makhaise loina oigadawdi natte I can be very clear I'm very pretty sure that their mission will not be successful. Manipur will be united. Majority of us are peace-loving citizens of Manipur. Quite a poverty, live violence, absorb violence. Aduga negotiating table the laaga. Akoi pendaba leirasu, pamdaba leirasu. Akoi worry what I sanaraga solution puraknaba. Hona si habase appeal to jani.